Tom TV nakana lakacharpa adom gi council gi thoram gi khuthangda miyam dagi tongan tongan bu wafam kaya fongdok pirak leptre karam ba miyoi singna kari karam bu wafam sing thambirak page haibadu miyam punna taminasi. To the Honorable CM of Manipur, Sri N. Biren Singh, Gimapamda Karigumakara Hajeri. Lockdown Sina Maram Oiraga Manipur da Daiba, Garment Amadi, Nan Garment Ki Loisang Kudimak, Close to Kibana, Mahiroi Singi, Loisang Kudingsu, Tingjin Kibadegi, Mahiroi, IT 90% di, Kangau Naduna, TV Yeng Duna, amade mobile phone sanaduna maikhoigi mahi tambagi akaknaba matam kaya manghanari asigumba phibam asidagi kharada oirabasu kalhongnaba ikai khumnajariba manipurgi CM Sri N Biren Singhana lusingliba government asigi pungning jingsin jaduna haijari Noman Gisuraga Chariba Miyoi Asidabu Sarkana Yele in Biriba Chenga Sinabu Kayam Koina Savangam Gadiribano Yen Banana Yen Biragati Atatau Alu Amadi Tum Makan Suna Yen Bio Loina Jujong Pam Amadi Jujon Pam Ani Asida Coronavirus Asila Kadra Haina Gizava Poi Maramaduna Lekai Marapabi Amadi Club Organization na Jujonba Amadi Jusumba Masibu Timbiyu Haina Tom TV from the Hygienic. Manipur Masa Karnataka gi Bangalore hairiba mafamduda Manipur Masa mi yankai muki sang de lei hairiba miyoi singse akhoi ayambana hairiba thasigi satningai gi damakta akhoi ne February swai ticket ka khibani adu hojik March ki date 31 yorekle aduga akhoi ka khiba ticket ki date na date 27 de woiba adu nimit masing hendora ba so akhoi karama matamda chatkani or chatkiroi mafam sida kyam pi leikhini kariguma amata khangma ngamaktaba sigi matangda akhoi gi wakat se amatna haibadi tabina balaitra basu akhoi gi Tom TV gi maikaida akhoi gi voice pizabani aduga Tom TV gi site tagi masigi akhoi na wariba akhoi gi awaba se masi wahi amani tang phongdok pirabadi akhoi gi pukningda singnariba wariba tumba yadaba sabada su sang naiba phangaktaba sigi maram sida khitang phongdok piragadi miram da leiriba akhoi gi pukning si khitang akhoi da awaba kokani khanduna akhoi na complain si Tom TV gi site ta akhoi gi pau si pijabani Hojik Manipurda Gomena Eleba Singje Yamna Tundragazu Kakaki Loina Tundrabanga Tani Adu Tunariba Mizingina Ipaisa Isleno Kudimana ID apply Mato Janingi Madudi Hojik Yamkana Wabadu Oidri Ibukta Chengchak Loina Kutta Chengchak Kakaki Loi Lainari Adubo Hoina Hana COVID-19 Hariba Make Selactangi Mamanga Saramba Chinchak Saramba Mong Motodo Kanta Change Todri Aduna Change Katobiu Lairiba Cheng Dina Gomena Piriba 5 days ki Cheng Piragadu Oina 10 days Sarabagi plan Tobiu Lockdown amadi curfew na singba asigi marak asida awana taraba parja singidamakta Honorable Chief Minister Pabung Biren Masana miyamgidamak kathokani miyamgidamak mateng pangani haiduna praja miyam waraba matam asida mateng kaya ama tawbibagidamaktasu haningai letana thagatsari anisubada imung manung waringai tanfam siraba tangkak asida selendari singi tha manga taruki tolop pithoktana lariba adu pithokpiyu haina Honorable Chief Minister amadi Home Pabiraba Sarsingi Puning Chingsinjari Sarkarna lemna pibiriba cheng asi Chief Minister gi Hakselgi tengbang kad paiba miyoi singdasu pibiyo haibani
ꯑꯗꯨꯕꯨ ꯆꯠꯂꯒ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯔꯦꯁꯟ ꯀꯥꯔꯗ ꯄꯥꯏꯕ ꯃꯤꯑꯣꯏꯇꯪ ꯄꯤꯅꯦ ꯍꯥꯏ, ꯄꯥꯏꯗꯕ ꯃꯤꯑꯣꯏꯗꯤ ꯄꯤꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯔꯦꯁꯟ ꯀꯥꯔꯗ ꯄꯥꯏꯕ ꯃꯤꯑꯣꯏꯇꯪ ꯐꯪꯒꯗꯕꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯆꯠꯅꯔꯤꯕ ꯂꯩꯅꯥ ꯍꯥꯏꯕꯗꯤ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯕ꯭ꯂꯥꯏꯟꯅꯤ, ꯃꯤꯃꯥꯟꯅꯗꯕꯁꯤꯡꯒꯤꯗꯤ ꯆꯥꯈꯥꯎ ꯄꯥꯟꯗꯕ꯭ꯔꯥ? ꯃꯣꯏꯒꯤꯗꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤ ꯐꯪꯉꯔꯣꯏꯗ꯭ꯔꯥ? ꯑꯩꯈꯣꯏꯗꯤ CMHD ꯀꯥꯔꯗꯇꯨ ꯄꯥꯏꯖꯕꯅꯤ, CMHD ꯀꯥꯔꯗꯇꯨ ꯆꯠꯂꯒ ꯎꯠꯂꯨꯕ ꯃꯇꯝꯗ ꯁꯤꯒꯤ ꯀꯥꯔꯗꯁꯤꯗꯤ ꯄꯤꯌꯨ ꯍꯥꯏꯗꯦ, ꯌꯥꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ, ꯄꯤꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯀꯠꯅꯤꯡꯕ ꯃꯑꯣꯡꯗ ꯀꯠꯂꯨꯆꯣ, CMHD ꯀꯥꯔꯗ ꯄꯥꯏꯕꯅꯤꯅ CMꯗꯒꯤ ꯂꯧꯔꯨꯆꯣ ꯆꯦꯡꯗꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯖꯦꯟꯠ ꯇꯣꯟꯗꯣꯟ ꯃꯧꯔꯨꯕꯤꯁꯦ